Jobikna kaurakpa aduna khalamba wakhalga loi chaikhre. Jobik manungda kok changlakpa yadro ada sum pham leirido. Rendina sida phambasina hena nungairaba. Jobik lao manungda changse. Rendi aina sida phambane hena nungai haise tadro sida dum pham charaga. Jobik nang suaba fare fare. Asi haraga Jobik su Rendigi manakta chair ama thaduna phamthai. Moi anigi mataudu Anju adumak uri adubu karisu khangsinadaba sari. Jobik kai leire kai cholubano. Rendi sida sum lakpase yadrapa. Jobik yaida adai tha thajadaba maram ama leiramdo manba. Rendi lei yam luba ma. Jobik na kai leiriba. Rendi mamit ado haifet cheblakna Anjubu yengladuna hairei. Ibani si department onthokna daba yadre. Aina sida puba aduga nangna aigida puba. Rendigi waduda Jobik tikhatana nokthorei. Haha adusu yaine. Rendina aina sum icham chamna haibasida nangise phagi oina khaliraba. Serious ni ko yam thing serious ni. Jobik nangi wado nokninglakpa. Rendi sarkarna yadrasu nang ayanaraga loire. Jobik kanade ko oiroi doba choironda taningde adugi sharuk mapalda thusla. Makhoi ani mapalamda thokminaki. Rendi mamit adu Anju da yenglamaga nokphet tawna thoki. Anju moi hek thokibaga masadu sor ama sangna hondoktuna murum soli. Nokpu nokningine moigi matawse purat ayabini. Somda Gobinsu magi shopping mall adudagi halakpada lambigi turel mapalda pareng insonduna leirambadu ubada gari khamduna ngaihak yengli. Sumaina khudakta phaba ngakupsingse ngauraga chaba yam haubani khara laikhige aduga yumda ima babaga punna chaminaruge. Gobin gari dagi kumtharaktuna insolibi singdu yenglai. Kanadagi laisige haina khalai. Maya maraktuda mi khara piktak tawbi masa khara pabi khwangda pink machugi khwangset ama setuna makokta yellow color gi phi amana kuptuna insolibi laisabi ama urai. Gobin sumdring changlai. Khwangda yaliba tungol aduda karimta haidabi pakthaduna yenglaga sat hairei. Nga kayam pharage. Nupi adu khangaudana magi manakta wa nganglakpaduda khangpre khangi. Ima hingchaba khangine. Gobin laurakpaduda khangyeng yenglai. Nupi aduna mina hairaga mamit kasi yenglaine ngawprona. Nupi dugi wada tabada Gobin haifet noklaga ngahasi khara laikhige. Nupi aduna adumaina ngasaina hairadi pharodra kananabu yengkhalakpada paktharaga tungolda yenglairami khangtaba. Gobindi nupi dugi matawduda nokningba phawrabani adubu khangjinduna hairei. Somgisi kaya laudino. Nupi aduna oladi keji amabu helani adubu lupa chani khakta piramo. Gobin nupidu dongdong ngangba matawduda lakna ningba phawre. Hanadagisu khara nupi laknabada pamjarakpani. Gobin singa khaji khakta sida. Nupi aduna ibungo nang yam paktre gari su atang batongi dress sunana lai aduga lupa chani khakpu likpa. Gari se awaiba adai dress su awaiba setlaga nupi da gaptawba kangbudura. Gobindi nupi adugi wangang sangang singdu sumtaba nungairei. Ngasi khakta thengnabada ngairibasida koidabida dongdongga ngangi haiduna laknage matagum laknarei. Aina nahankhai thiridudi sida leiredana mona sengau lakpi manungda tin changbi singdu thengnadui saru sumaina baba langbi sinabu hena pharabani. Gobin mingbu kai kauge. Nupi aduna nga leige haibro natragana ming leige haibra. Gobinna mingsu yonbra. Nupi aduna punna lupa chawnga piro. Gobin wa amata ngangdana begtagi lupa chawnga lauthokduna pirei. Nupi adusu adumak lawi. Mingbudi naubi kawe ado phagi tawbane achoiba yaude chani piro. Gobin aisu yaudiye kamai tawne. Naubi adudi kona lawro. Gobinna hoi naubi amuk thengnabada mimang tumang khangdagai thaurakani ko. Gobin chatpa horambadu satlepi aduga manakta changsilaktuna hairei. Nangi sumaina icham chamna dongdong ngangbase ataidadi ngangonuko. Maramdi aigi thamoi sumlibase sumaina atopagi thamoi sumnaradi
ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯍꯌꯦꯡꯁꯨ ꯂꯩꯔꯝꯃꯣ ꯐꯣꯟ ꯅꯝꯕꯔ ꯂꯧꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯣꯕꯤꯟ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯅꯥꯎꯕꯤꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗ ꯔꯦꯟꯗꯤ ꯖꯣꯕꯤꯛꯀ ꯊꯣꯛꯃꯤꯟꯅꯔꯛꯏ ꯔꯦꯟꯗꯤꯅ ꯅꯪꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯦ ꯚꯥꯏ ꯖꯣꯕꯤꯛ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯔꯦꯟꯗꯤ ꯑꯟꯖꯨꯗꯣ ꯈꯪꯕ꯭ꯔꯥ ꯖꯣꯕꯤꯛ ꯉꯛꯅ ꯌꯦꯡꯂꯛꯏ ꯑꯣ ꯅꯨꯄꯤ ꯄꯟꯕ ꯌꯥꯗꯕ ꯅꯪꯁꯦ ꯉꯁꯤꯗꯤ ꯅꯨꯄꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏꯅꯤꯅꯦ ꯔꯦꯟꯗꯤ ꯚꯥꯏ ꯑꯩꯁꯦ ꯏꯃꯥ ꯍꯣꯏꯅ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯅ ꯁꯤꯡꯅꯔꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯊꯑꯣꯏꯅ ꯑꯣꯐꯤꯁ ꯆꯠꯇꯕ ꯃꯈꯩ ꯂꯨꯝꯕ ꯂꯥꯛꯏꯁꯦ ꯑꯗꯣ ꯅꯪꯅ ꯁꯤꯃꯇꯪꯗꯤ ꯈꯔ ꯄꯥꯡꯕꯤꯌꯨ ꯖꯣꯕꯤꯛ ꯑꯁ ꯉꯝꯃꯔꯣꯏ ꯅꯣꯏ ꯅꯁꯥ ꯃꯁꯦꯟ ꯑꯗꯨꯝ ꯍꯥꯏꯅꯖꯧꯀꯣ ꯑꯩꯉꯣꯟꯗꯒ ꯍꯥꯏꯕꯤꯔꯛꯀꯅꯨ ꯔꯦꯟꯗꯤꯅ ꯐꯔꯦ ꯅꯪ ꯉꯝꯃꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯑꯩꯅ ꯑꯇꯣꯞꯄꯒ ꯂꯨꯍꯣꯡꯈ꯭ꯔꯒ ꯅꯪ ꯄꯦꯜꯂꯣꯀꯣ ꯑꯩ ꯆꯠꯂꯦ ꯔꯦꯟꯗꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯖꯣꯕꯤꯛꯅ ꯉꯥꯏꯈꯨꯑꯣ ꯚꯥꯏ ꯉꯥꯏꯈꯨꯑꯣ ꯍꯥꯏꯗꯨꯅ ꯈꯥꯝꯖꯩ ꯑꯗꯨꯕꯨ ꯁꯥꯎꯁꯤꯟꯅꯗꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯟꯖꯨꯁꯨ ꯑꯣꯐꯤꯁ ꯑꯋꯥꯔ ꯂꯣꯏꯔꯗꯨꯅ ꯍꯜꯂꯛꯏ ꯂꯝꯕꯤꯗ ꯑꯃꯨꯛ ꯔꯦꯟꯗꯤꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯟꯗꯛꯃꯨꯛꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯔꯛꯏ ꯑꯟꯖꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯔꯦꯟꯗꯤꯁꯨ ꯑꯟꯖꯨ ꯆꯪꯈꯤꯕꯗꯨꯗ ꯃꯥꯁꯨ ꯃꯌꯨꯝꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯍꯜꯂꯛꯏ ꯒꯣꯕꯤꯟꯁꯨ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯉꯁꯥꯏ ꯂꯩꯔꯛꯈꯤꯕ ꯉꯥꯗꯨ ꯆꯥꯃꯤꯟꯅꯔꯤ ꯅꯦꯟꯁꯤ ꯒꯣꯕꯤꯟꯅ ꯆꯥꯕꯗꯨ ꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯤ ꯏꯆꯥꯕꯨ ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ ꯋꯥꯗꯨꯗ ꯒꯣꯕꯤꯟ ꯃꯃꯥꯗ ꯐꯠ ꯂꯥꯎꯅ ꯌꯦꯡꯂꯛꯏ ꯑꯩꯉꯣꯟꯗꯔꯣ ꯏꯃꯥ ꯅꯦꯟꯁꯤ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯏ ꯏꯍꯦ ꯏꯃꯥꯗꯤ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯔꯦꯗꯅ ꯒꯣꯕꯤꯟꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯤꯂꯟꯗ ꯍꯦꯛ ꯍꯥꯏꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯒꯤꯅꯤ ꯍꯥꯏꯕ ꯐꯠ ꯍꯥꯏꯔꯛꯏ ꯑꯁ ꯏꯃꯥꯁꯤꯗꯤꯕ ꯑꯗꯣ ꯉꯥꯁꯦ ꯍꯥꯎꯕ꯭ꯔꯣ ꯅꯦꯟꯁꯤ ꯌꯥꯝ ꯍꯥꯎꯏ ꯏꯆꯥꯗꯤ ꯉꯥ ꯂꯩꯕꯒ ꯌꯥꯝ ꯍꯩꯅ ꯒꯣꯕꯤꯟ ꯅꯥꯎꯕꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤ ꯃꯃꯤꯠꯇ ꯅꯥꯎꯕꯤꯕꯨ ꯎꯔꯛꯏ ꯀꯣꯏꯗꯥꯅꯕꯤ ꯃꯥꯏꯊꯣꯡ ꯂꯥꯎꯇꯛ ꯇꯧꯕꯤ ꯃꯤꯁꯅꯥ ꯇꯨꯝꯇꯛ ꯇꯧꯕꯤ ꯅꯥꯇꯣꯟ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯁꯨꯝꯍꯟꯅꯤꯡꯉꯥꯏꯅꯤ ꯒꯣꯕꯤꯟꯒꯤ ꯋꯥꯈꯜꯗ ꯅꯥꯎꯕꯤꯅ ꯋꯥꯏ ꯆꯥꯏꯔꯦ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ FBꯗ ꯁꯔꯆ ꯇꯧꯏ ꯅꯥꯎꯕꯤ ꯍꯥꯏꯅ ꯊꯥꯏ ꯅꯥꯎꯕꯤꯒꯤ ꯅꯥꯎꯕꯤ ꯉꯥꯛꯇ ꯊꯣꯛꯂꯛꯏ ꯒꯣꯕꯤꯟ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯪꯗꯨꯅ DPꯁꯤꯡꯗꯨ ꯌꯦꯡꯂꯤ ꯂꯥꯏꯕꯛꯅ ꯐꯔꯤꯁꯨ ꯍꯦꯛ ꯊꯦꯡꯅꯔꯦ ꯒꯣꯕꯤꯟ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯖꯤꯜꯂꯤ ꯍꯦꯛ ꯊꯥꯈꯤꯕꯒ ꯃꯤꯅꯠ 2-3 ꯂꯩꯕꯒ ꯑꯦꯛꯁꯦꯞ ꯇꯧꯔꯛꯏ ꯒꯣꯕꯤꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯦꯁꯦꯟꯖꯔꯗ ꯆꯪꯗꯨꯅ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯤ ꯉꯁꯥꯏ ꯄꯩꯁꯥ ꯄꯨꯍꯧꯕꯤꯗꯨꯔꯥ ꯅꯥꯎꯕꯤꯁꯨ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄꯗꯨꯗ ꯌꯦꯡꯂꯤ ꯑꯗꯨ ꯎꯔꯒ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅꯤꯅꯦ ꯐꯩ ꯑꯩꯁꯨ ꯊꯥꯖꯤꯟꯒꯦ ꯃꯦꯁꯦꯖ ꯇꯥꯏꯞ ꯇꯧꯏ ꯄꯩꯁꯥ ꯆꯤꯜꯂꯕꯣ ꯑꯩꯉꯣꯟꯗꯒꯤ ꯑꯃꯨꯛ ꯄꯨꯒꯦꯔꯣ ꯒꯣꯕꯤꯟꯁꯨ ꯃꯦꯁꯦꯖ ꯇꯥꯏꯞ ꯇꯧꯏ ꯄꯩꯁꯥꯕꯨꯗꯤ ꯆꯤꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯅꯪꯉꯣꯟꯗ ꯇꯣꯜꯂꯤꯕꯅꯤꯅ ꯈꯔ ꯊꯧꯔꯛꯄ ꯇꯥꯔꯦꯅꯦ ꯅꯥꯎꯕꯤ ꯑꯌꯤꯕꯁꯦ ꯌꯥꯎꯗꯕꯅꯤꯅ ꯑꯩꯗꯤ ꯈꯪꯖꯗꯦ ꯒꯣꯕꯤꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯔꯤ ꯃꯦꯁꯦꯖ ꯑꯃ ꯑꯃꯨꯛ ꯇꯧꯒꯦ ꯇꯧꯔꯤꯉꯩꯗ ꯐꯣꯟ ꯂꯥꯛꯏ ꯒꯣꯕꯤꯟ ꯍꯜꯂꯣ ꯀꯩꯗꯧꯔꯦ ꯍꯥꯏꯌꯨ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯃꯣ ꯉꯁꯤ ꯁꯨꯁꯤꯂꯣ ꯕꯤꯀꯥꯁ ꯑꯃꯗꯤ ꯁꯨꯔꯦꯁꯀꯤ ꯌꯥꯝꯂꯕ ꯗ꯭ꯔꯒ ꯄꯨꯝꯕ ꯄꯨꯊꯣꯛꯈ꯭ꯔꯦ ꯍꯣꯔꯦꯟ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯄꯂꯦꯜ ꯌꯧꯔꯛꯑꯅꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯈꯨꯗꯤꯡꯊꯥꯕꯤ ꯂꯥꯟꯈ꯭ꯔꯕꯅꯤ ꯒꯣꯕꯤꯟ ꯒꯥꯔꯤ ꯅꯝꯕꯔꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯇꯥ ꯇ꯭ꯔꯛ MN07C 3760ꯅꯤ ꯒꯣꯕꯤꯟ ꯐꯔꯦ ꯀꯨꯞꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ ꯍꯟꯗꯛꯇꯤ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦ ꯅꯣꯏꯒꯤ ꯇꯣꯂꯣꯞ ꯑꯩꯅ ꯗꯕꯜꯗ ꯍꯥꯞꯀꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯐꯅꯤ ꯇꯥꯃꯣ ꯑꯁꯨꯝꯅ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯒꯣꯕꯤꯟꯅ ꯃꯥꯒꯤ ꯈꯪꯅꯕ SP ꯗꯨꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯃꯤ SP ꯑꯗꯨꯅ ꯈꯨꯗꯛꯇ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯆꯦꯛꯁꯤꯟꯅ ꯆꯦꯛ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯒꯣꯕꯤꯟ ꯃꯕꯨꯛꯇ ꯈꯜꯂꯤ ꯍꯟꯗꯛꯇꯤ ꯅꯣꯏ ꯅꯥꯟꯊꯣꯛꯄ ꯌꯥꯔꯔꯣꯏ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯝꯒꯅꯤ ꯐꯠꯇ꯭ꯔꯕ ꯅꯣꯏꯗꯤ ꯃꯗꯨꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯦ ꯒꯣꯕꯤꯟꯅ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯐꯠꯇ꯭ꯔꯕ ꯑꯍꯨꯝꯕꯨ ꯄꯣꯠꯀ ꯀꯣꯟꯅꯅ ꯐꯥꯔꯦ ꯃꯈꯣꯏ ꯅꯥꯟꯊꯣꯛꯐꯝ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯣꯏ ꯑꯍꯨꯝꯗꯨꯁꯨ ꯖꯦꯜ ꯌꯧꯈ꯭ꯔꯦ ꯔꯦꯟꯗꯤꯁꯨ ꯑꯟꯖꯨꯕꯨ ꯇꯥꯟꯅꯕ ꯂꯦꯞꯇꯦ ꯑꯟꯖꯨꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯐꯥꯊꯗꯨꯅꯇ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯗꯨ ꯉꯝꯂꯛꯇ꯭ꯔꯦ ꯑꯟꯖꯨ ꯁꯥꯎꯅ ꯔꯦꯟꯗꯤꯅ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯇꯞꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯇꯣꯡꯂꯛꯏ ꯔꯦꯟꯗꯤ ꯄꯨꯔꯥ ꯉꯛꯄ ꯐꯥꯎꯔꯦ ꯑꯟꯖꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯃꯣꯏ ꯑꯗꯨꯁꯨ ꯃꯤꯍꯨꯜꯒꯤ ꯈꯣꯟꯖꯦꯜ ꯍꯦꯟꯅ ꯀꯟꯈꯠꯂꯝꯃꯤ ꯑꯟꯖꯨ
ꯑꯩꯒꯤ ꯇꯨꯡ ꯁꯨꯝ ꯏꯟꯅꯔꯛꯏꯁꯦ ꯀꯩ ꯍꯥꯏꯗꯧ ꯂꯩꯒꯦ? ꯔꯦꯟꯗꯤ ꯃꯌꯥ ꯀꯥꯔꯒ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯑꯟꯖꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯁꯥꯔꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯤꯌꯨ ꯁꯦꯡꯅ꯫ ꯔꯦꯟꯗꯤ ꯏꯀꯥꯏꯕꯗꯤ ꯐꯥꯎꯔꯕꯅꯤ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯑꯟꯖꯨ ꯃꯃꯤꯠ ꯑꯗꯨ ꯄꯩꯅ ꯔꯦꯟꯗꯤꯗ ꯌꯦꯡꯂꯛꯏ꯫ ꯔꯦꯟꯗꯤꯗꯤ ꯏꯀꯥꯏꯗꯨꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯦ꯫ ꯑꯟꯖꯨ, ꯑꯗꯨꯅ ꯂꯣꯏꯔꯕꯣ? ꯑꯇꯩꯗꯤ? ꯔꯦꯟꯗꯤ ꯈꯨꯝꯗꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯑꯟꯖꯨ, ꯋꯥꯍꯩꯗꯣ ꯈꯛꯇ ꯍꯥꯏꯕꯒꯤꯔꯣ ꯃꯇꯝ ꯑꯗꯨ ꯃꯥꯡꯍꯜꯂꯤꯗꯣ? ꯄꯥꯝꯃꯨꯗ꯭ꯔꯣ? ꯑꯇꯩ ꯍꯥꯏꯗꯧꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ? ꯔꯦꯟꯗꯤꯁꯨ ꯑꯃꯠꯇ ꯈꯨꯝꯃꯛꯇꯦ꯫ ꯑꯟꯖꯨꯅ, ꯅꯤꯡꯁꯤꯡꯕꯤꯌꯨ ꯁꯥꯔ, ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯏꯟꯅꯔꯛꯇꯅꯕ꯫ ꯔꯦꯟꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯉꯛ ꯅꯣꯝꯃꯛꯏ꯫ ꯑꯟꯖꯨ, ꯁꯥꯔꯒꯤ ꯍꯥꯏꯒꯗꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯍꯥꯏꯖꯔꯒꯦ꯫ ꯁꯥꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯩ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗꯤ ꯑꯅꯤ ꯁꯨꯗ꯭ꯔꯦ, ꯁꯨꯞꯅꯇꯪꯒꯤ ꯑꯃꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯁꯥꯔꯗ ꯄꯤꯅꯕ ꯌꯥꯎꯔꯝꯗ꯭ꯔꯦ, ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ꯫ ꯋꯥꯔꯧꯕꯤꯒꯅꯨ ꯁꯥꯔ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯟꯖꯨ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯨꯝꯒꯦ ꯇꯧꯏ꯫ ꯉꯁꯥꯏꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯔꯦꯟꯗꯤ ꯋꯥ ꯇꯞꯅ ꯉꯥꯡꯂꯛꯏ, ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯒꯠꯂꯤ꯫ ꯄꯨꯛꯆꯦꯜ ꯑꯅꯤ ꯂꯣꯡꯗꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯕꯨ ꯀꯜꯂꯛꯆꯩ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯗ꯭ꯔꯕꯁꯨ ꯑꯩ ꯋꯥꯔꯧꯗꯦ꯫ ꯃꯁꯤꯗꯤ ꯊꯃꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯕ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯦ, ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯊꯃꯣꯏ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯌꯨꯝ ꯄꯥꯜꯂꯣꯏꯗꯣꯏꯅꯣ? ꯑꯟꯖꯨ, ꯃꯗꯨ ꯈꯪꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯔꯦꯟꯗꯤꯅ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯑꯩꯅ ꯍꯪꯖꯔꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯨꯃꯗꯤ ꯄꯤꯕꯤꯔꯝꯃꯨ, ꯃꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯖꯒꯦ꯫ ꯑꯟꯖꯨ ꯔꯦꯟꯗꯤꯒꯤ ꯋꯥꯗꯨꯗ ꯃꯄꯤ ꯇꯥꯅ ꯀꯞꯄ ꯍꯧꯔꯛꯏ, ꯑꯗꯨꯒ ꯇꯞꯅ ꯂꯤꯕ ꯍꯧꯔꯛꯏ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯨ, ꯃꯤꯂꯟꯒ ꯊꯦꯡꯅꯈꯤꯕ, ꯃꯤꯂꯟꯕꯨ ꯃꯥꯅ ꯅꯨꯡꯁꯤꯔꯛꯄ, ꯃꯤꯂꯟ ꯀꯥꯏꯅꯈꯤꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯇꯥꯔꯨꯕꯗ ꯔꯦꯟꯗꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯅꯪꯒꯤ ꯈꯣꯡꯐꯝ ꯍꯣꯡꯗꯅ ꯂꯦꯞꯂꯤꯕ, ꯅꯨꯡꯁꯤꯕꯕꯨ ꯂꯥꯠꯆꯔꯤꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯟꯅ ꯊꯥꯒꯠꯂꯤ꯫ ꯐꯤꯔꯦꯞꯇꯨꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨꯀꯣ꯫ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯌꯦꯠꯂꯛꯑꯔꯣꯏ꯫ ꯃꯇꯝ ꯈꯔ ꯅꯍꯥꯛꯀꯤ ꯃꯐꯝꯗ ꯌꯦꯠꯆꯈ꯭ꯔꯦ, ꯑꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞꯇꯨ ꯍꯣꯡꯂꯛꯄ ꯊꯣꯛꯂꯕ ꯈꯨꯗꯛꯇ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎꯀꯣ꯫ ꯑꯟꯖꯨ ꯃꯄꯤ ꯏꯔꯥꯒ ꯂꯣꯏꯅꯅ ꯔꯦꯟꯗꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯁꯥꯔ, ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ? ꯑꯩꯁꯨ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯃꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯨꯊꯠꯄ ꯄꯥꯝꯗꯤꯌꯦ, ꯉꯝꯁꯨ ꯉꯝꯂꯣꯏ, ꯑꯗꯨꯅꯅꯦ꯫ ꯔꯦꯟꯗꯤ, ꯑꯩꯗꯤ ꯊꯥꯒꯠꯂꯤꯕꯅꯦ ꯅꯪꯒꯤ ꯄꯨꯛꯆꯦꯜꯕꯨ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯟꯖꯨ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦ, ꯃꯥꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯟꯖꯨ ꯍꯥꯊꯨ ꯍꯥꯊꯨ ꯀꯨꯝꯊꯔꯛꯏ꯫ ꯔꯦꯟꯗꯤꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤ ꯊꯧꯈ꯭ꯔꯦ꯫ ꯑꯟꯖꯨꯁꯨ ꯃꯕꯨꯛꯇ ꯈꯟꯅ ꯃꯌꯨꯝ ꯆꯪꯂꯛꯏ꯫ ꯁꯥꯔ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨꯀꯣ, ꯅꯪꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯑꯩ ꯈꯪꯏ꯫ ꯀꯜꯂꯛꯄ ꯅꯠꯇꯦ, ꯑꯄꯥꯝꯕ ꯅꯠꯇꯦ, ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯩꯒꯤꯗ ꯃꯤꯂꯟ ꯂꯩꯕꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯦ꯫ ꯒꯣꯕꯤꯟꯁꯨ ꯂꯝꯕꯤꯗ ꯃꯊꯟꯇ ꯒꯥꯔꯤ ꯑꯗꯨ ꯊꯧꯅ ꯍꯜꯂꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 4 ꯇꯥꯔꯛꯂꯕꯅꯤ꯫ ꯌꯥꯝꯅ ꯊꯥꯖꯗꯅ ꯅꯥꯎꯕꯤꯁꯨ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯣꯕꯤꯟ ꯂꯥꯞꯇꯛꯅ ꯎꯏ, ꯒꯥꯔꯤ ꯑꯗꯨ ꯁꯠ ꯊꯧꯖꯤꯜꯂꯤ, ꯑꯗꯨꯒ ꯃꯃꯥꯡꯗ ꯁꯠ ꯈꯥꯝꯃꯤ꯫ ꯅꯥꯎꯕꯤ ꯒꯥꯔꯤ ꯈꯥꯝꯂꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯏ꯫